अरोइबा पाउ इंडो म्यांमार बॉर्डर दा साम राइफल्स का खुथोकनाबा थौदोक ता खुलाई पाइबा तरागा माथोई सिरे खुलाई क्या फागले हाइरे कांग्रेस ना बीजेपी का चटमिनरगा लेंगाक सेंबगी वाफम लेते हौजिकी मतमदा लेबाक मियाम की खनबा तौबंगम बलुचिंगबा मथौ तारे हाइना सीएलपी की डेप्यूटी लीडर एमएलए के रंजित ना फोंतोरकली सिरोई लिली फेस्टिवल चटपा मैतेईदा कुकी ना येत पपिरकलबदी खांगबंगम लोइदबा जेबी जेथिंग फंगलकनी हाइना आईपीएफएम की प्रेसिडेंट असंग कसान हाइक्रे अमदी इंटरनेशनल डे ऑफ फैमिलीज इंग्लिश कुंगमंगा की थौरम मफम क्यादा पांगथोखरे खुरमचरी ISTV बु मिटिंग ताबिरी पुंगनमो पुतराम नोकचरी हौजिपाउ संदोन पिजरी चटखिबा हिंग नोंगाइदा साम राइफल्स का लालहौबनी चिंगनबा सिंगा नोंमै कापनबदा मियोय तरागा माथोय सिरे थौदोसी चांदल डिस्ट्रिक्ट की केंगजोय ब्लॉक की मनुंग चनबा न्यूज सोमताल द थोखिबनी हारी ISTV न्यूज न फंगबा पावगी मतुंगिना अफबा मखलगी खुलाई पाइबा मियोय खरा चथोक चसिन तौबगी अककनबा पाव म फंगबदगी असम राइफल्स न मेगी तरागा मरीदगी ऑपरेशन चथरकपनी ngasi अहिंग अफब मखल की खुलाई क्या पाइबसिंग अदुना असम राइफल्स की माइकैदा नोंमै कापसलकपदगी असम राइफल्स ना हंदुना कापदा लालहौबनी चिंगनबा मियोय तरागा माथोय दु लेखिदबनी लेखिद्रबसिंग अदुदगी अफब मखल की खुलाई क्या मरुम फंगबंगम लै करम लालहौलुपनो हाइबदुदी ऑफिशियल ओइना कंफर्म तौबंगमद्री मफम अदुदा मोल चाम PS की पुलिस पर्सनल सिंगसु चंगचिनख्रै कांग्रेस ना बीजेपी का चटमिनरगा लेंगाक सेंबकी वाफम लेते हौजिकी मतमदा लेबाक मियाम की खनबा तौबंगम लुचिंगबा मथौ तारे हाइना सीएलपी की डेप्यूटी लीडर एमएलए के रंजित का ISTV न्यूज का वरी सानबदा फोंदोरकले Panakse social media da kuigi Manipur da huzik president rule leading matam sida Congress amari BJP tungsin narga lengak sembagi wafam amakak lak paduna akoi tanai masi deputy CLP leader amo oina masibu kadai fawa how far kayam yamna chumbagi masibu natragana party ki maikedi ki masi matang sibu kari habini ngalege sunin masi huziki Manipur gi oiriba laibak tiba thodok haiba tare gumba yamna tangdu laita daba duga chahi ani henjala ba lan aduga khoi BJP na sarkar pairam chahi ani phajalamdai tha khara dangaira kanda president ru laktana khotna khoi peacefully oiba yabagi pot leigadra haina yamna sa tawna leiramba madu tawbangam daba sigi yamna langtak ningai oiba marak sida sumaina khoi BJP ga Congress ka pulla sarkar semani kholani haidana khoi social media da ngangar bosi mesi amna live activity habita kari momta leite khoi Congress ki side gi ju masi khoi asa bhau tawde habita khoi hek sarkar si hande ki train thu sube assembly level or pada live activity habita praja gi mandate ina khoi kana dasu waro bo leite tawdo bo live activity khoi Congress ki khoi manga khaka ba se khoi dum hijack re khoi yam masing yam jedraga su opposition amagi yamna constructive over role lawraga khoi le park interest khoi opposition gi sab sabar role lawgane hadna khoi haijagibdini hujuk sumadu lawraga leiri khoi kana gumba BJP gi manungda ai masen gi marakta yanaba yanadaba singa khoi pullaga sarkar semgani haidana ngarang nahandagi sandore jimbasi karigumba amta leite adana I Congress party gi amadi khoi MLA moina party si MLA moina gi side gi samai thamjage kasu leite hauziki asuk lurba matam sida karma makhal ki luching manunga sigi miyamna pamgadori basi sunen madu ai gi mor oina thamjau hairagadi khoi constitution fajana khangba bharat ki संविधान na piriba shakti provision khuding bakse fajana masi apply tawbangamba puksen sengba aduga kathokpa aduga khoi mayam se amato oina lusingbangamba masagi oijabna hana mangda thadaba miyam gi wakhalna hana mangda tharaga khoi amato oina leiriba mayam se tasan khomjallaga pubangamba loinana law and order se matam pumbada masi adum maintain tawraga thambaga chalaira kanda khoi leipak sida santi ingtap porak paidu oidoribani thamoi sengba aduga mayam sibu chikon nakon bangamba taksa yuthak phajaba haiba tare mete pai pugi wahaida constitution na piriba provision gi matung ina madu phajana maintain tawraga madu ngak nang pubungamba adugumba miyoi ama hujiki matam sida changi plus
ꯂꯩꯄꯥꯛꯄꯨꯁꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯖꯅ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯪꯉꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦꯁꯨꯅꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯁꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤꯟꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯇꯥꯏ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤꯟꯕ ꯃꯇꯝꯗ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯀꯔꯤ ꯍꯧꯖꯤꯛꯁꯨ ꯆꯔꯥꯡꯅꯕ ꯂꯩꯕ꯭ꯔꯥ ꯀꯝꯗꯧꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯤꯒꯤ ꯃꯇꯥꯡꯗ ꯆꯔꯥꯡꯅꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯅꯗꯕ ꯍꯥꯏꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯕꯥꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯀꯟꯚꯦꯟꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯍꯨꯝ ꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯄꯣꯁꯁꯤ ꯄꯥꯏꯔꯒ ꯄꯥꯔꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯧꯕ ꯋꯥꯠꯂꯤꯕ ꯄꯥꯔꯇꯤꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯆꯍꯤ 3ꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯑꯩꯒꯤ ꯏꯅꯥꯎ ꯁ꯭ꯔꯤ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯊꯥ ꯃꯥꯔꯆꯇ ꯃꯥꯒꯤ ꯆꯍꯤ 3 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯄꯥꯔꯇꯤꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯍꯤ 3 ꯂꯣꯏꯔꯕꯅꯤꯅ ꯐꯥꯈ꯭ꯔꯕꯅꯤꯅ ꯄꯥꯔꯇꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯇꯧꯔꯒ ꯃꯤꯌꯥꯝꯅ ꯈꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯃꯅꯨꯡꯗ PCCꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯀꯔꯤꯅ ꯈꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯑꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯏꯂꯦꯛꯁꯟ ꯇꯧꯅꯕ ꯈꯣꯠꯄꯅꯆꯤꯡꯕꯁꯤ ꯑꯩꯈꯣꯏꯗ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯗꯕ ꯑꯗꯨꯒ AICCꯗꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯛꯇ ꯀꯔꯤꯝꯇ ꯁꯤꯒꯤ ꯆꯌꯦꯠꯅꯕ ꯈꯣꯠꯅꯕ ꯂꯩꯇꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯇꯥꯝ ꯁꯨꯔꯛꯑꯕꯅꯤꯅ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃ ꯍꯥꯞꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯑꯩꯒꯤ ꯏꯅꯥꯎ ꯁ꯭ꯔꯤ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯕ ꯇꯥꯔꯦ ꯃꯁꯤ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯑꯣꯔꯗꯔ ꯊꯣꯛꯄ ꯇꯥꯕ ꯑꯩꯈꯣꯏ AICCꯅ ꯗꯦꯟ ꯃꯥ ꯅꯠꯇꯕ ꯑꯃ ꯁꯤꯟꯕ ꯇꯥꯔꯒꯁꯨ AICCꯅ ꯑꯅꯧꯕ ꯑꯃ ꯍꯥꯞꯄꯛꯀꯗꯧꯕ ꯑꯗꯨꯒꯤ ꯋꯥꯅꯤ ꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯋꯥꯔꯤꯕ ꯇꯧꯔꯤꯕ ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯃꯗꯒꯤ ꯆꯌꯦꯠꯅꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯆꯦꯠ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯇꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯁꯟꯗꯣꯛꯆꯒꯦ ꯀꯩꯁꯨ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯑꯃꯗꯤ ꯅ꯭ꯌꯨꯁ ꯆꯦꯅꯦल ꯈꯔꯗ BJPꯒꯤ MLAꯁꯤꯡꯅ ꯀꯪꯒ꯭ꯔꯦꯁꯀ ꯄꯨꯜꯂꯒ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯁꯟꯗꯣꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯄꯥꯎꯅꯤ ꯍꯥꯏꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ L. ꯗꯦꯕꯦꯟꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕ ꯑꯁꯤꯃꯛ BJPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯈꯨꯗꯤꯡꯃꯛ ꯄꯥꯔꯇꯤꯒ ꯃꯇꯝ ꯄꯨꯡꯕꯗ ꯂꯦꯡꯗꯅ ꯂꯩꯔꯤ ꯑꯃꯁꯨꯡ ꯇꯨꯡꯗꯁꯨ ꯂꯩꯈꯤꯒꯅꯤ BJPꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯄꯨꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯛꯂꯤ Siroi Lily Festival chatpada kuki na iyet papiraklabadi khangba ngamloidaba chaibi chaithing fanglakani haina Indigenous Peoples Forum Manipur IPFM gi President Asang Kasarna Imphal Hotel Sangai Holda IPFM gi News Bulletin fongbagi thoronga mari lenana phongdokre Tharamadura Nagaland Indigenous Peoples Forum gi President Dr. T. Lima Jamir DMU gi Associate Professor Dr. Arambam Noni Yelhomi Furup ki Secretary R.K. Bijalaxmi, All Manipur Tribal Film Organization, Assurance Right Khanna Chingba Sarukyaki. Tharonga Mari Lenana Asang Kasarna Paumi Singna Makataraduna, Kuki gi Lup Amana, Maitei Singna Kuki Area Fauraga Siroi Festival Chatpayaroi Haina, Fongdorokibadu, Makoi Masana Masabu Yelhomi Nate Habasi, Gautokpadagi Lamda Masida Mitopna, Mapu Sana Bohanarakani, Tangkul Singna Kundaba Ukrulda, Yelhomi Oiriba Maitei na Chatpada Kananasu, Thingpayaroi. Kukina Fongdorokliba wafam asisu thabakta pangthokpa ngamloidaba chumnagi wahaigi lan oina thorakpani thoidokna kiningai oide karigumba kukina maitei amatangda khut tharakpada madugi tungda thorakpadudi kuki singna khangba ngamloidaba chaithing fangani mitopna asumna yelhomi singda ki halakpa karim narakpa nandarakpa si thengnanaba yelhomi khudingmak punsinba tangai fate haiki Omi mayam lekhallaga akhoi pun kharadi kanana su huji manipur gi oina di kanana su thukaiba ngamoi tawbusu ngamoi attack su ngamoi adobo adom moi su threat khaktani tawthokpa su ya yaroi tawbung anda akhoi indigenous tangkhul tribe na su naga tribe na su tumina lagida banate madugi retaliate dum tawrakani adugi awaba mayona badudi moina phangjadabani tawdobu mesi chahi ani lan tawrakhrabasid akhoi kari benefit phangrage then there is no solution in the war sin the karimata akhoi solution puraglo haibagi madu akhoi yelhomi di akhoi mapune na akhoi na madu phap taraga lamdam sin nungsibagi akhoi di madu gi patient lejabwani aduna war sin the kadongoi the solution puraroi ama ikai khunaba history khangbiba aduga phap tabiba aduga mapu kana no haina khangla kanda akhoi madu dialogue tawra kanda apamba pamdaba do haitho haichin tomina raga leibaduna khwaidigi akhoi gi tamak aphaba pambai oigani haibase ai thamjage
Thoram aduda Dr. T. Lima Jamir ne India gi awang nongpok state khudimak mapandagi aina yadaba mongda changlakpa mioi singi chaithing chap manana thingnaminare Manipur da su chahi ani hena aina yadana changlakpa mioi singi chaithing thingnaduna leire Tripura mitopna khulingkre Assam su mitopna pumnamak paikre Nagaland su yelhomi sing laifam lairak loidabagi fibam dalakle tungi mirol gi damak yelhomi khudima punsinduna lepminadrabadi hena awaba thingnarakani haiki If you unite as a bundle, nobody can touch us. If you divide as a single stick, then ever ready the cancerous element will come and swallow us, and at time we won't be able to stand this massive intrusion which we don't desire in our society. Family-oriented policies for sustainable development haiba thimda International Day of Families English ngani kungamanga gi thoram Department of Sociology da Manipuri University na sindna DM College of Arts ki multipurpose hall da pangtokre thoramadu da DMU gi Vice Chancellor Professor W Chan Babu Manipur University Sociology Department gi hanagi HOD Professor Rajendra Khetri da Manipuri University School of Social Science ki Dean Professor K. Indramani, DMU की Sociology Department के HOD Professor T.S. Umapati Susarukaki, VC Chan Babuna, Family yaudana nungai yafaba state amadi society semba yabanate haibasi khangnarakpadagi United Nations General Assembly na ingsok lisingamaga chamapan marfutra humdoida resolution ama pass sauduna megi taragamanga ase International Day of Family saina lauthokraba matung chahi khudingi tongan tongan ba thim da pangthoktuna lakli Family haibasi nungai yafaba khaknatana awa nungai sharing tawduna nungsi chanana leminaba duni aikhoina tungi mirol gi damak nungai yafaba asalaiba family society amadi state ama sema matamda hawgalakliba mahairoising achokba thodang lobagi tangai fadaba lei haiki One of your duty is how to manage this basket full of affection, full of love, full of care, full of aspirations, and yes, of course, the hope and how to and a platform or a unit and a center for discussion of making our society a family, a brighter family, a bigger family, okay? And where we disseminate love and affection, the humanity, and giving service to the nation and society. Department of Sociology, Manipur University, Kanchipur International Day of Families, Thauramga, Loina Nasindana. Family and Sustainable Development Goals ki nomagi oiba National Seminar Hybrid ama Kanchipur da leba Manipur University gi Sociology Department gi Conference Hall da pangtokre. Tharamadu da former Head Department of Anthropology, Manipur University, Professor W. Navakumar, former Head Department of Sociology, MU, Professor Rajendra Khetri, Dean School of Social Sciences, MU, Professor L. Memcha Amadi, Associate Professor and Head Department of Sociology, MU, Dr. M. Lily Amadi, MU ki Mahairoi Kyasu Sarukyaki. Professor L. Memchana, matamamada layramba imungi chatnabi amadi wakalwana si ngasidi nongmagi honglakpagum tauri. Aikhoina khunai ma chawkhalhan ba haibasi. Layriba imung manung adu chawkhatana khunai chawkhat ba haibasi oithokloi. Mama ampa singna yariba makai angang singbu. Free that hadokpagi mahot angang singna afaba pawtak amadi wari watai tawdana. Matam kharadang oirabasu laminanaba mathautai. Yariba makai angang amadi mama ampa singa afaba mari thamnaba hotnagadabani. Masina aikhoigi khunai asibu afaba amadi chawkhat maikei da purakpada chawna mating oigani haiki. So as we gather here today, let us acknowledge that the concept of family is not static, it's evolving. Just see the economic stress and the work-life imbalance we experience every day, how it has affected our family life. We don't have much time to spend with our family except at night or in the evening. Then the second issue is the mental health issue and generational conflicts and the societal isolation, especially among the elderly, and they are on the rise also. And the third one, which I would like to say is, many children today grow up with more gadgets than guidance. This is something which we are experiencing every day. So this is where seminar like today can become very important platform to share, listen
and explain the strategies to strengthen families in the contemporary society. Kanglei Imalub Kilgi Taragamanga Subampo Kumon Thoram Pangtokre. Manipura Tokliba Matamatamgi issue sing yauna Hiram Kudimakta Ima sing na Lauri Batogdang Aduki Matik Chawi Haina. Former Director Jennings Dr. Devin Laishram na Fungtokre. Manipur Press Club the Pangtokpa Thoramada Kilgi President R.K. Sanahanbi, Kanglamai President Yumnam Lady Klema, Kilgi Advisor Ningtho Kongjam Basanti Amadi, Ward Number Taruki Cooperator, Tarangbam Indrazit Maitena Sarukyaki. Manipur gi irang da thawai kat kraba thoba singi mafam da minute ani tumina leptuna awaba phongtokpa galenana tongan tongan ba imalum amadi CSO singi mihut singda achamba khudol tambana mapung oiba thoram oiki Dr. Devin Laishram na makhatara dana Manipur gi matam gi issue sing social issue economy gi yauna hiram khudimakta ima singna lauri pathodang si yamna chawi adubu ngasi di ima singbu lana lamjing duna tokhai tahanna basinba miyam gi mihut singi marakta su yauksilak pasina aikhoi masel tokhai handana punsin ba yahandri Hauzik Lebaki Asuklu Raba Matamasa Mikhal gi board Khanakataba Matam Nate, Miyam gi Marakta Chada Humbudra Rom di Wakal Taba Watpana, Aikoi Masil Punsin Nabangamdri. Masina Maram Oiraga Relief Camp Tamio Kia Wana Kangli Habasifa Wakaushina Rakle. Maramaduna Lingjal Manana Amatu in a Luchingba Kanbataso, Hana Kankraba Luching Basing, Hanjina Kanbagi Mohota, Afava Anova, Tungi the Makalaga, Tabaktoga the Bamihot Sing, Kanbangam Lava Matamda, Ing Tapna Leba, Chocolate Balamda Mama Oigani Haki. Riba Quigi, Pm-Istv sum like Hiba Targati, Karamatam da Quasi, peaceful oina, Yam Tangduletaba, Matamdu or Kadi Habasiwa, Wafansa Quasi, Yamna Ninda Toba, Dumba, Yamna Mo Marin Tadaba, Posomako Oiri, Masi Mamsi Unity Wat Padagini, Unity Santang Le Mineraga, Aquina taste Toraba, Aquin Mahau Tangra Port Mayamse, a Pamana Kaino Patabana Kaino, a quick Kanger Bangatani, Masako Puna, Unity in a Tabak set of Minasi, Adurodi, Yam Tuna Manipura, Santi Leba Dumba, Quay State Mo or Kani Hawa from China, Aina Tamjagi. Kanglei Imalub Kilgi President R.K. Sanahan Binaki Lasi Matamamada Abspagi Makada Lalhobagi Namada, Micham Kya Faraga Hatba, no may Hapchilaga Lalhobani, Hajilakpakia, Tinganaba, Safung Lakibani. Manipur Kanglei Pagasida. Thodo Watokya and a Sisu Sarang Duna relief camp Wabaka Kangli, a Siguma Fiba Mazda Equi Amato in a Punsilaba Matam, the Equina Tignari Basi, Watok Lantok Singasi, my Pak and Mangam Haki. Manipur Iramdam Kanglei Pasi, the Toliba Thodo Wato, Shuna Talaba, Aquina, I'm Haja Dragajumiam, Kanaduna lady, which Machine Hasimaksu Equi, Mentadana, Tumanta Bonkandana lady, Zakaya Amana, Lilukenda, Mayumakalated lady. Adu chugumba mayama che akoi amata wena punjan minare harerga akoi machi thenamina badu aigi mama moina pamjai aduna machoi oina amana chum tauragadi mina khudong chaba che logi gani aduna akoi mama koina amata wena mama obising punjan le harerga isa singje amata wena punjan biu Hauki Bachahi English Singani Kunga Humdogi August Ki Kuntraga Mathoida illegal cookie narco terrorist Singna Chatarakiba attack the Naran Saina Kun Nakpada Lake Drama Wairang Tem Ropian Gima Chanupi Wairang Tem Sonali Chanuda Imatras ki sponsorship Makada Boss and Lower Class 10 exam passed or Pugidamak Imatras ki Maikadigi Yorabung Mayele Kaidaleba Sonali ki Mayum the Chatuna Gas Award Amadi Achamba Kudol Port Pidune Kaikuna Boat Cray Wairang Tem Ropiana Lake Drama Matung Lehoriba Mahaki Machanupi PSC Imatras na financial support and educational sponsorship bidana mahitam halakpani handak bosem na lower class 10 ge exam da lei khidraba ropen gi machanupi sonali na mai panglakpasida puning thogat poina mana sipi bani khongchara da Imatras ki president Sapam Santi Kumar retired colonel amadi member single loina na achamba khudol pot amadi sel oina lupali singhom khusinaki Athokpam Chinglemba Luwang na iba how to draft orders of Juvenile Justice Board Hainaming Thonba Lairik Ama Social Welfare Directorate Complex of Hongkray. Tharamadu Manipur Commission for Protection of Child Rights ki Chairperson Kaisam Pradeep Kumar, Social Welfare Department ki Director Anna Arambam, IAS Amasung Retired District and Session Judge
Salam Imochana Maru Oiba President Member Singwaina Sarkyaki Bagalina Miyoi Kyasu Sarkyaki Manipur Commission for Protection of Child Rights ki Chairperson Kaisam Pradeep Kumarna Asigumba Lairik Ama Fongbasna Juvenile Justice Board ki order Mataukaramna draft Taugadagi Haibaki Matangda Mating Yamna Oiragani Child Rights ki Maram the Miyam the Kanghan Nabahana Bahibasi Araibo Oidi Malim gi Oina Child Rights ki Hawasi Tapna Laki Badagi Ngasi Fiba Masi Yorakibani Haiki Juvenile justice system, criminal justice system, asi lady bese, masih dah yaring angang si lahan guna ini. Aku yaring juvenile justice buat angang putu ayam nanti. Yaring putu kira kan, hai budi criminal justice system dah awal hendana magi kaya ini magi charge sheet amungai dengi magi right ni nanti nak khana bipu se. Yang ini society sena moji thol lakan hai bane thok ya da thok pagi adu itadi adult criminal justice system sida to yaroi juvenile criminal justice system juvenile system sida to do ne hai ko tune angang se yaringai reformation yana ba child welfare committee lo da CNCP oina tha ba ya ga di adu na tha na ba hona ba se adegi yar ga di kanna na hona ba se ni mai ma to Tharamadura Sarugyakiba Social Welfare ki Director Ana Arambamna ngasi phone kiba how to draft orders of the Juvenile Justice Board hariba lairik aduna pigadaba kanaba singi matangda wafam kya su phongdoki which will decide the future of the children. It is important because how you draft your order and what the words that, because in legal orders every word matters. So first I thought it is to help the members, but I realized after seeing the first page of the book that it is to help the children in coming so that they receive justice. And how do they receive justice? By virtue of an order which protects their rights, which helps them, which is not unfair to them. So in this regard, I want to congratulate you again in the intention behind the book. I don't know whether this is my observation and this is my thinking. Serasira Paikaliba PMGSY gi matangda lengang inquiry matobiyo scheme asigi phase 3 gi NIT chumna tawdana local contractor sing thabak suhan biyu haina All Manipur Contractor Association Forum gi convener TS Samirendrana phongdokre PMGSY gi thabak thoram sing da corruption chatharakliba si thingfam thoi scheme asi fazana chathaba yanaba lengangna inquiry committee ma semlaga thidokpiyo PMGSY NIT chumna tawbiyo contractor sing da pithoktana leriba bill sing pithokpiyo Status da PMGSY Phase 3 ki thabak sing paikhat kadori pasda chumna tawbada status ki contractor sing sarukya halu mapan gi firm sing lakpada thingbangamde adubu English ngani kunga mathoi da status da hokdokiba PMGSY asi Manipur da su landamasi contractor sing na thabak surakhibani handak Kauriba PMGSY Phase 3 ki tender asi anirak subani ahanba tender da Manipur ke local contractor sing thaba ya halu haibu wafam Manipur High Court amasung Prime Minister Office yongna wakat padagi SBD amadi NIT semdok laga kauragani hairakrabani handak anirak subada su amuk hana SBD semdoktana lan na kausilak pasi laibak thibani scheme asigi matangda Manipur State Rural Road Development Agency ki Chief Engineer na phongdoki bu wafam adu contractor sing yaning di haiki SY3 NIT se nium chumna tobiu amadi contractor singi pithok tana leiba bill sing pithok biu amadi matam kuina wara ragala aba COVID-19 na laiba martu da method thoki badagi amuke na waraba equipment mayam ama sakhi dana adagi di ekoi gi labor si dana tawriba awaba phigum se mayon abada Manipur Parjana phajana khangbiu mamangi tang 12 da temana hairibo wafam do achumba amata yaude haibo wafam se PWD Contractor Association gi maike di thamjari Manipur gi praja myam ngasi sahi 2020 dagi Manipur gi contractor singna chawkhat thorang da saruk yarga laiba se PMGSY 3 dagi monopoly tawraga thabak shuba phangaloi doriba se aikoi mayam puna sanction minasi Indian Army na hawgalak libana ha sing maru oina mahiroi sing na masama sagi apamba lambi da chatnaba
hotnabada angamba hotnaduna lakpagi sarok amo oina Manipur Super 50 na marirak subo oina English ngani kungamanga kungataruk batch ki engineering medical amadi allied entrance exam sing da sarok yanaba offline interview yaunaba mahairoi chamarom na Manipur gi tongan tongan ba district sing dagi laktuna sarok yakre lakoi part ecological park Bisnupur gi campus ta leiba Manipur Super 50 na sinduna SBI Foundation ni doga punna kusamnaduna offline interview yawa lakiba Manipur gi tongan tongan ba district ki mahairoi sing amadi guardian sing da chana thakna ba piba galina lakliba mahairoi chamarom da su ji gi oina mahairoi kun amadi need ki oina mahairoi kun thra punna mahairoi yankai selection tawduna makhatana lemna takpi tambi bagi thabak chathanaba sem sakre sarugaba lakiba mahairoi sing amadi mama ampa sing da Manipur Super 50 Bisnupur Indian Army ki maike digi haikibada offline interview yawa lakliba mahairoi sing asidigi selection tawraba mahairoi sing bo Indian Army Manipur Super 50 ki maike digi makhoi bo afaba oza sing na takpi tambi duna makhoi ki career semnaba hotnaba sida mama ampa oiba sing na so mai pakpa hotnaba ngamnaba hotnabada macha sing da afaba pokta kaya pibiyo leina makhoi ki tungi lambida mai pakpa mahairoi amamam oina bo hotnabada Indian Army Manipur Super 50 na so angamba thakta mating pangduna honagani hari sarugyaba lakiba mahairoi amana Indian Army na mahairoi akhoi gi damak khanduna medical engineering amadi tongan tongan ba line kya da changbagi khudong chaba piduna lemna takpi tambina basin basna akhoi gi achowa mating ama oiba ngamle phongtokhi nung wa ba julai atu paisa do changmoi dineba paisa adi tuition gi fee thing am da ba khota ba julai do sumai silok je jita selection phangta di am ngai Mahairoi singi mama ampa kya na makhata na haikibda asigumba interview sida mai paklaba mahairoi singbu Indian Army Manipur Super 50 na leifam chafam amadi lemna takpi tambi basida apen ba wafam kya su makhata na phungdukhi akoina sumaina moina free da silak e haibadu da su yam harawe do sida khallaga tamaga di koi yamna parents amoina yam nungai jagani sumaina tawbi basi koi laita bai koi da di yamna mateng oi ba yam phaba pot amane base Indian Army sing sina sumaina laita laira ki tawbi base yamna phaye yamna kana ba pot amane koi parents sing da adagi laita laira bai koi gi makai gi da di yamna phaba pot amane na haijani sigumba waraba praja sing sigi free da sigumba coaching tawbi ba masidi yamna thagan ngai go kanoni ngasi Jafo Upper Primary School Chandel District School taruki oja sing amadi mahairoi sing na sarugyaduna sanga singdagi miyoibada sandoglakpa laina singi matangda disseminating zoonotic diseases in Chandel District haiba thimda nongmagi oiba punna khangminabagi thorama ma pangthokre ngasigi Jafo Upper Primary School da pangthokiba thorama duda DFO Chandel Dr. N Munal Maite Jafo Upper Primary School ki headmaster Songsir Nicodim Monsang amadi retired professor United College Chandel ke Tathangam Monsang su sarukyakhi Dr. N Munal na sanga amadi uchek singdagi miyoibada sandorakpa laina sing asi hanadi masing yamnamde adubu ngasidi climate change amade aikhoina mahausagi fibam da akaiba pibadagi makhal makha kya gi laina kya sa uchek singdagi miyoibada leptana sandorakli HIV, COVID-19, dengue, Japanese encephalitis, Ebola, bird flu na chingba laina sing asi sa sing khakta da maru oina naramba laina sing ni adubu ngasidi masagi host oijaramba jiba sing adu yautrabasu miyoibana host oiduna makhoi bu hinghanduna leire maramasna hairiba zoonotic ki laina sing adu kari no karamna sandokpage amadi makhoidagi karamna ngakthokani haibagi matangda ngasi awareness program asi pangthokpani haiki laina singchi nakoina khara dum pasta taragadi ekoi rabies hui nisipodagi tawi kam nisipodagi koi malaria dengue Japanese encephalitis aduga mu asugi stop typhoid haisna typhoid noi khama typhoid noi khama mani ekoi because haisna ekoi miram manba jiba ma khna sipodagi masijo ekoi nali matamga ekoi na khangdana lai horagadi ekoi bhabama koi musum matang chana ekoi bandadana lai hubdana masidi chumna bajarakani ga haidana yumda natre hadasu ama sikini ka lega natre hadan local ki aibo mati to ne lebradadi yam dangerous ba atumba lai namani Hozi pogi merthana tembe brem tang nominasi
Power Chemistry, NEET, Kashampat Laymajang Laikai, Lane 3, different from others. Admission open for NEET Foundation course for NEET UG 2026. Limited seats, first come, first serve. Class commencing from 29th May 2025. Course duration 8 months. Please contact 700-5729-458. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. In 2024, Comet School produced first position holder. With first position. My name is Shreya Karakam and I secured first position by question exam 2025. With 11 position holders. And 27 subject toppers. Comet School guidance, moral support. Behind this success is a powerful shift. Digital smart learning. The school has provided advanced digital facilities from smart classes to interactive panels. The students have made learning more effective. Digital world Led by highly advanced faculty, our students don't just study, they understand, apply, and excel. Caesar Hospitals na keyhole surgery pangthorakpa chahi kungamapan mapung pharakpa kumonga mari leinana me tha manungda keyhole surgery da 10% mari leinaba investigation singda 15% amasung general ward bed charges da 20% discount phangbigani akupa marol pizariba mobile number natraga Caesar Hospitals tagi phangbigani. Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lobi. Novocam Health Care gi original Lipsa 5G na adom gi liver son badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original Lipsa 5G. Novocam Health Care na sajaba original Lipsa 5G ahum lawbada coffee cup ama free da hapchari. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Breaking matungna mayambam khana taram nokchari makhataba pau pisari. Asian People's Movement Deaf and Development AMPDD na sintuna nga sigi hauraga tha sigi taraga mapan fawba Nepal gi Kathmandu da pangthokliba Second Asian Conference on Finance da All India Women Hawkers Federation gi Working President Khetri Tamana India gi Women Hawkers singi mahot sinduna sarukyari Kathmandu da leiba Radiation Hotel gi Duku Hall da pangthokpa thoram da Southeast Asia da leiba leibak tarana sarukyari conference adu da Khetri Tamana leibas da climate change na pirakliba chaithing maru aina Manipur da honglakliba inga sagi fibam singi tangda wangangani hairi Yai Foundation ki Weaving Stories Saving Minds ki formal launching ki thoram Manipur Press Club ki hold pangthokre thoram aduda recipient of Bal Sahitya Puraskar English ngani taragamari Rajkumar Bhuvan Sanana special guest oipagaloinana Yai Foundation ki founder Aribam Abim Yai Foundation ki secretary Akoizam ke Bisana Yai Foundation ki treasurer Oinam Julie amasung Yai Foundation ki member J Sri Usamna maru oiba miyoi singwena sarukyaki bagaloinana miyoi kyasu sarukyaki thoram aduga mari leinana Yai Foundation ki founder Aribam Abemna aikhoi miyoi bagi brain asi iba paba khakinate matamgi matungina angang oiriba singda brain gi ahungba kya letna lakli matamasa balance tawga mathautai deeper reading gi hainabi thamduna digital age asida leiriba awat pa kya men khana ba hotna ba mathautari haiki Ngang singchita karam aina utilize tawgani kam ain tawdana attract tawgani children literature sina hujiki digital era sida adugi namakta classroom da kamai tawni utilize tawgani haibagi khoina sigi se khoina demonstration piba haitare teacher singa loina raga government officials singa loina raga parents da awareness kari kara pi raga ngasai gi demonstration nama khoi tawjagani khoi gi team na mayam gi mateng aduga khoi gi
sigi huina habidi yamna passionate oina rigor amaga loinana yamna manungdagi habidi khoi tasengna sigi lamsida angangi damakta aduga angangi future gi damakta khallaga sigi thabakse khoi phajana mai pakna tawbungam jarage Thormaduga Mari Lenana Raskumar Bubon Sanana Children Literature asi Manipur Chakot Pagithak name na lady. Mi ayamana Children Literature asi Maru Oina Longna Dabagum Tauri Adubu Hosiki Masigi Maru Bakara Kangnarak Padaki Tabuk Paikat Bahonarak Pasi Taganingai Fundoki. Mahana Makata na Children Literature gi Wahantok Lana Chalhaningde Angang Oiribasingbo Afabalambida Puna Bohanabada Achobat Hodang Loban Literature Makal Amani Fundoki. Angang is Saitable Lady Brian, Kadavi Lady. Aku ni regular kita angang halai ni kaya jadi. Aduna angang itu sorok si muisi lamjing lam takut tu, bos itu yam sahaja role loader si cendera literature sini. Ada cendera literature si iri berbisa kita na mamutan, kami belum terkenal. Science ke aku ke practical class ta, practical dah si terus pop ta ya. Ada mana cendera literature si dia hak theng na aku ke phone si angang jadi cendera literature na. Anu ke sahaja dah angang si na Saurakan tu ko na mo hangi kana jipase aduga angang gi thaoina mo idam ta semba han la re wari sina ta ba nau ni thopum darkar la ba adu de nga sa ge phoki ma je phok ni sana de angang ji ga sana de na to khai ni ba to khai na semgat laga mo gi age factor du yang ba mo gi psychological factor hi yang ba aduga to khai na semba ko tu chinel le se oi ga da ni no ji hai ni ri me ab se Pirasi Mangal Mahirui Singh the Haidiba Academic Campaign Asigi Makhada Manaba Kunai Amasim Nabagi Panam the government amadi private institutions Singi Ying Silagani Haina Manipur Youth and Students Union Maisuna Thador Pachurol Amada Fundurakli Cherolas na Makhata Aduna Relief Camp to Lady Mahirui Singh Tongan ba Mahitam Fam Sankyana Lem na Mahitam Hanabagi Taurang Paikalabasu Mahitam Fam Sankarana Fee T the Bayaroi Haibagi Wafam Amadi Admission Fee Long Nabahot Nabagi Tong Makatana Tautanaba Maisuna Marilinaba Singh the Hairi. Lengaki Kara Pava School Amadi private institutions Singh the so like the Lairaba Canalizadraba Amadi Relief Camp Ki Mahiroi Singh the Maksit Kara Katuna Makoibu Liam Mahitamba Fanghan Binaba Lunana Education Department Amadi Mari Lenaba Authority Singh so Relief Camp to Lady Mahiroi Singhi Awara Paying Shinbio Mahitambada Changba Mari Lenaba Polam Singh Matam Chana Yentopi Nabaso Maisuna Apil Tauri Ayusman Arogya Mandir Takhel ki staff sing Anoba Mangal BLF Takhel Amadi Social Development Organization Takhel na sendana nomagi oiba lemna langbagi kema Takhel Chingtham Community Hall da pangthokre Tharamadura lamlai ACG MLA ke AC Bomcha Telauchana Saijang JP member Amom Chamini Takhel GP gi Pradhan M Ningthem Hangang PACG MO Dr. D Dayanan Sawombung PACG MO Dr. L Paraihan Banachingba Sarukyaki Thorong Gamari Lenana MLA case Ibom Chana Hakchang Nungai Trabadi Sel Fanayam na Pairabasu Nungai Fong Kangloi Lengak na Miyoi Kudingmak Masamo Fana Tamnabgi Damak Honariba Siki Matakta Ngasi Pangtuk Libalang Bagi Kemas na Mayambu na the Yekana Tambada Achomating Oiragani Haki Masabu Patragati Akoi Enta Nungai Kandi Aduna Koi Hakchang na Yekana Tamba Haibasi Yamna Maruoy, aduna, koi sida, koi nai berkotugi, yang berkudung Jawa, coba dari Jawa sida, masih kerana orang sungai kenapa, koi sendiri mesti tentu hidunglah, koi na support orang tuai, koi na mahu kaget orang tuai, ayo saya jangan Moirang kay Chelbu masak thokpa yengbada pukning huba ariba matamgi masak manghandana matamga chuna ba kay Chelama ohenna ba kana hotnari haina Moirang AC ki MLA Thongam Santina naungna sabaloiraba temporary market set ta hongjen handuna kay Chel famba hon bagi thoram da haikre Moirang Municipal Council amadi MLA na achangba tangkhai puthokna duna semba anoba temporary market set hongbagi thoram aduda MLA na makhatara duna nauna sariba ima kaithel asi hek sangabaga moirang kaithelda street vendor family basing asi chapchaba mafam ama pina basu council ga khanari serasigi lam koifam singi manungda lam koipasingna moirang amuktang yaurakna bu honari basida moirang gi miyamna moirang kaithelbu taru tanan ba kaithel ama ohenna bu honamina se haina apil tawki से कोई स्टेट गवर्नमेंट की पैसा नते यो द तंखाई बुथोगा इदो तंखाई बुथोगा से सारगा
इमा इबेन मैम जो नौला हांगदोइबा सेटसिदा टेम्पररी ओइना फमसिदा लेहनजबदी मफमसिदा परमानेंट ओइना थंबदा करिया काइबा लेबगे लेतबगे हबदो अखोई योगा खन्नरगा अखोई इमा कैथेल सिसो अखोई याम थुना करि तोबा याबगे दो येंगगा मदुगी प्लान अमा तौरने अखोई सिनजइबा होलजरिबसे मैमना नुसीबिदना कोऑपरेशन बिबिदना मफुंग पाहलबिबैदता आई मरांग केनि प्रजा पुलुंबो आई बेकेरी काई कुमनो लोलपो उच्चरी ngasi kaithel hongba da sarukya kiba moirang municipal council ki chief executive officer M Inawina ngasi nauna hongzil haliba vendor masing kunthra ga mathoini ngasi sangari ba seresra chalhauda ba vendor family basing asisu atopa thorang ama tawduna chap chapa mafam ama pina ba athuba da honara gani haiki MLA ki initiative makha da kon kan hona jadana street vendor singji permanently phamba street vendor su khara leiba adona akona permanently phamba si 30 ga wani 31 sing mafam akoi elo to ngamjare aduga loina ajiki street vendor haidi ayu ata da gi lamaga da chakchamang da hangi ba kangbu gido adugi su jaga se akoi mafam chana semjara kanda ngasi degi hongjin ba hojare hana mayam mafam da thamjari Iramdamasida umanglai kol khuding da mahaurol dagi pangthoktuna laklaba umanglai haraubagi janat lonchat sing ningthina khangduna lai gi oiba achamba thoram sing mapung fana pangthokpa ngamnaba pandamda nongpok ningthau apan thoibi trust na lakliba tha sigi megi kunga taret gi jun gi ani fawba nimit taret ni chupna umanglai harauba haibusida workshop ama pangthoklagani workshop asida lamdamasi lairiba umanglai kol gi thongmi amadi miyamna saruk yabiu haina trust asigi maikai dagi phongdorakli ngasi thawbal Nongpok Ching Powerhouse Manakleba Ibudau Evento Anigi Kubam da Pangtokiba Pauki Mifamda Nongpok Ningtau Apantobi Trust Ki Cultural Organizing Secretary Ratan Leshang Themna Workshopasa Umanglai Haraubada Amaiba Pena Amaiba Singi Machat Amasung Togdang Sing Tongan Tongan ba Umanglai Singi Laichat Lai Hui Sing Amadi Lai Ikoba Makal Sing Tangkul Nurabi Screening of Lai Harauba Amadi Pokpa Siba Yumang Yumsing Amadi Nongatil Haiba Hiram Singda Pandit Loishang Imphal Lining Sanamahi Temple Board Imphal Manipur University of Culture Imphal Ukal Manipur Amadi Uttara Sanglenki Khang Hairaba Kyana Wangangani Hari Workshop asida Pandit Loishang Lining Sanamahi Temple Board Imphal Manipur University of Culture Imphal Ukal Manipur Uttara Amadi Asina Singba Laigi Hojik Manipur Goina Mayai Sanglen Topubiriba Expression Latuna High Riba Numitari Nigi State Workshop Asida Saru Yabiduna Resource Parcel Loina Saru Yabigani Higher Secondary Examination the SEMH SS Kapamgi Mai Paklaba Mahiroi Sing Okpagi Thoram Ama SEMH SS Ki Auditorium the Pangtokrai Mai Paklaba Sing the Kudol Podpiduna Puning Tokaki Hausilakpada Maruiba Pau Amkana Bizari. Indo-Myanmar border da Sam Rifles ka Kuthokna ba Thogdokta Kulai Pai Bataraga Matoi Sire Kulai kya Fagatle Hari. Congress and BJP ka Chatmi Naraga Lengak Simbagi Wafam like the Hausiki Matamda Lebak Miyam Khanba Tobanga Baluching Bama Matotare Hena CLP ki Deputy Leader MLA K Ranjit Phongdorakli. Siroi Lily Festival Chatpa Maitaida Kuki na ayat papiraklabadi khang bangamloi da chaibi chaitheng phanglakani haina IPFM gi president Asang Kasana haikrai Amadi International Day of Families English ngani kun gamanga gi thoram mafam kya da pangthakrai House of Haugian at the ICV Sandok Pau Matanga Solution Jare, meeting Tabidi Bapuna Mapom Kana, Krumsari.